अहानबदा मरुओइबा पाउ जिरीबाम पंदुना लैरंबा LPG अमदी ऑयल टैंकर सिंग याउना पुन्ना गाड़ी चनीगा कुन मापन कन्वॉय अनीदा जिरीबाम दगे इम्फाल की दमक ngase अयुक खोंगसनख्रे नेशनल हाईवे अनीदा चेलिबा ट्रक अमा मई थाखिबगी थौदोक सेनापति डिस्ट्रिक्ट स्टूडेंट एसोसिएशन ना यानिंगदबा फोंदोकपगा लोइनना चेनबा मियोय खुदेंगमक चेराक पीगदबनी हाइना मरी लैनबा ऑथोरिटी दा तक्सिनख्रे लमदम असिदा चंगसिलकलिबा इलीगल इमिग्रेंट्स रिपोर्ट कुपसिंदुना थमनबा असम राइफल्स ना होनरे हाइना रिन राम मरिंग ऑर्गेनाइजेशन ना खंगलकले अमदी जिरेबाम बोरोबेक्रा सब डिवीजन के मनुंग चेन्ना लेबा कुकी सिंगना युमई थादोपीख्रबा खुन सिंगदा फोक्स अमदी जिरेबाम की तोंगान तोंगानबा लोब सिंगा पुन्ना चतुना यंगसिनख्रे खुरुमजरी मम्मी टीवी ने संदोक सभा मणिपुर पाउ मियंग ताबरीबा सिंगबु जयश्री नतराम नौसरी पाउ संदोक न पिजरी जिरेदान पंदुना लैरंबा LPG अमदी ऑयल टैंकर सिंग याउना पुन्ना गाड़ी चनीगा कुन मापन कन्वॉय अनीदा जिरेबामदगे इम्फाल की दमक ngasi अयुक खोंगसनख्रे ngasi अयुक पुंग तरुक मिनिट कुन मंगादगे पुंग तरुक मिनिट यांखै मंगादा फर्स्ट कन्वॉयदा लोडेड टैंकर LPG हुबुद्रा निथोय पेट्रोल तरा तरेट डीजल कुन मंगा ATF अनि अमदे मिक्स लोडेड गाड़ी मरी पुन्ना गाड़ी चामग कुन असी CY109 बटालियन CRPF के कन्वॉय कमांडर AC अशोक कुमार ना लुचिंगदुना जिरीबामदगे इम्फाल की दमक चटखे सेकेंड कन्वॉय अयुक पुंग तरेट तगे पुंग तरे कमिनी कुंट्रा मंगादा A/69 बटालियन CRPF के कन्वॉय कमांडर AC दिनेश चंद्र मंगांग ना लुचिंगदुना पुन्ना लोडेड टैंकर चामग शुपना मापन पुदुना इम्फाल की दमक खोंगसानखे गाड़ी सिंह अदुदी पेट्रोल कुन मरी डीजल हुफुद्रा मिक्स अहुम FCI अनि सीमेंट अहुम फर्टिलाइजर अनि मिमी अहुम सोल अमा अमदी ट्रांसपोर्ट अमनी हाइरी नेशनल हाईवे अनीदा चेलिबा ट्रक अमा मई थाखिबगी थौदोक सेनापति डिस्ट्रिक्ट स्टूडेंट एसोसिएशन ना यानिंगदबा फोंदोकपगा लोइनना मई थाबगी थौदोक असिदा चेनबा मियोय खुदेंगमक आइन की ओइबा थबक लौखतुना मरालगी मतुंग इना चेराक पीगदबनी हाइना मरी लैनबा ऑथोरिटी दा तक्सिनख्रे सेनापति डिस्ट्रिक्ट स्टूडेंट एसोसिएशन के माइकैदगी नेशनल हाईवे अनीदा चेलिबा अचत अओ गाड़ी सिंगदा करिगुंबा मखल अमतगी अयत अपन अमता फुरुप नत्रगा मियोय अमतना पीबा यारोय हाइना लौकिबा वारेप अदुगे मायोक्ता कमिटी ऑन ट्राइबल्स यूनिटी कोटुना चथकिबा ट्रक मई थाबगी थौदोक अदु एसोसिएशन अमदी फुरुप असिगे मायोक्ता चथरकवा थवोंग अमनी हाइना लवी मरम अदुना अथुबा मतमदा मरी लैनबा ऑथोरिटीना मराल लैबा मियोयसिंग अदु फादुना आइन की ओइबा चेराक पियो अमदी था असिगे अहुमदा तुमनौ पोकपीदा फंखिबा सेकेंड फेडरल असेंबली दा वारेप कया लौरे हाइरी वारेप सिंग अदुदी अहानबदा सेनापति डिस्ट्रिक्ट लैरिबा कुकी जो मियामना तौजरुबा थबक थौरमगे मतुंग इना फंगबा अफफतगे फल पुमनमक सेनापति डिस्ट्रिक्ट स्टूडेंट एसोसिएशन ना पुबा ngamloi मधु पुमनमक की दायित्व कोटु अमदी कोटुगा चटमिनरिबा मपुंग सिंगना पुगदबनी अनीसुबदा सेनापति डिस्ट्रिक्ट नत्रगा SDSA की जुरिडिक्शन के मनुंग चनबा मफमदा खुदक्तगे चाना थकनबा पोचै नत्रगा मखल अमतगे पोलम सिंग कुकी जो मियामदा पीबा यारोय हाइरी अहुम सुबदा सेनापति डिस्ट्रिक्ट ललोन एटिक तौरिबा कनागुंबा मियोय नत्रगा प्राइवेट फार्म अमतना कुकी जो फुरुक के मियोय सिंगा मखल अमतगे ललोन एटिक की ओइबा कमर्शियल ट्रांजैक्शन अमसुंग इकोनॉमिक ट्रांजैक्शन तौबदा खुदक्तगे अथिंग बथंख्रे हाइरिबा वारेप सिंग असिगे मायोक्ता कनागुंबा मियोय अमतना थबक थौरम चथरकपा तारगदे मधुदा थोलकपा अफफतगे टेक्चाक पुंबा मसाना पुजगदबनी हाइनसु सेनापति डिस्ट्रिक्ट स्टूडेंट एसोसिएशन SDSA ना खंगलकले
lamdam asida changsilakliba illegal immigrants senge achumba report kupsinduna thamnaba Assam Rifles na honare haina Rinram Maring Organization na khangalakle Maring Assembly Muagi President Technopol District based over Rimrang Maring Association ge ngapigani organization ge President L Prakash na Pishin Kheba Cherol amada Technopol District ke manung chanba Rinram Maring area da Myanmar dagi illegal immigrants sing naron dagi masing thingam dana sangsilakle matung tarakpadasu illegal immigrants sing mapam aduda hena sangsilakpa yabagi oithokpa leire haukiba numit kharanigi mamangda Ramogi Maiki dagi thamkiba wafam amada Assam Rifles na miyamda lamdam asige changlakliba illegal immigrants singe report kupsinduna thamli haina phongdokpaga loinana Ringram area da lalon iti ke thabak thoram pangthokpada Assam Rifles na ayet apan kaya pire haina phongdokpaga loinana tha asigi taradagi taranithoi faubada Choktong Satang Moirangtel Village amadi Saibol amasung lamlong khunauda nupi amadi nupa punna mioi lising amaga jamri kun nipan ain kaina narolda sangsilaktuna leire haina phongdokpaga loinana hiram asigi matangda mari Uparab Assembly Muagi President El Moduna State Government Yangsin Binaba Taksin Kre Hairi Jiribam Borobekra subdivision ge manung chana laiba koki sing na yumai thadopi khraba khun sing lamtai khunau lakoi pung hairiba jaga sing ase Federation of Civil Society Organization folks amadi jiri gi tongan tongan ba loop singa punna chatuna yangsin kre khongsat aduda saruk yakiba folks ki president TS Manihar na phongdokibada Jiribam da tarik taruk tage haurakiba irang na maram oiraga hairiba khun sing ase ngasi phawba yangsin ba changbangamdana leirakle Mafam asida leihoriba khun ngakliba singbo pungning thaugatpa oina mafam asida changshinbani loinana mafam ase haujek yum humpu nipan muk maina tumna chaklamle maram aduna mioibagi lichat chatraba kuki terrorist sing asebo India lengakna miyang sangduna action lakhatkadabani makhoi ase external aggression oina Manipurda maitei singbo hatke haina changlakpa kanguni makhoi sing asebo Manipurdagi athuba matamda Takthok laga lehoriba indigenous purub sing ase sandi oina punna lehenbio haina phongdorakli amadi mafam asege khunja singe damak Manipur praja miyamna lebli akiba laitana leibio haina so mahangna makhata na phongdoke Taurise aduga sibauta hek nahan tarik taruk tagi ngasi bauta kana gumamta mafam sida jiri dagi orsu amadagi orsu khoi maitai miyam si changmangam dabani adubu khoina adagi lakpa kanda khoi ki target se jiri dalai ba khoi chamina ba lup miyam siga khoi pula kanda mafam sida changdaba yade hai base khoi ki promise amaga tawraga khoi changak pari maruina ahan badaina kano thamjani gi se khoi debal hoi le ba GDO jimpal nungpal le ba mayang tawra kanda khoi khoina security piraga su changni pidra su changni khoi sirju sinage wakanda khoi mafam si changaga leiriba leihoriba puthahoriba chithahoriba khoi gi khun nga kane le horba khoi isni naujing je makhoi bu khoi na puning thau tragadi puning thau le da thau na ba mi le da bani na sigi maroi na sang pani du uri ba sing si loina bak praja mayam na loima ubira bani yum humpu ga ni pani mathak da mai sa bani adu plus masa masu tarugadi humdra ga ni pan gumni chai je adu ga sik le ba mafam chen ID phum bani masi kema ga na force kan ge du se khoi video se da ke loi ura bani adu na sigum ba mioi bina sa loi da ba sanga na sakta da ba tali ba kambu sing je masi Manipur lenga na madi bhar lenga na masi athuba matam da laksala kan da tangdo leita ba Manipur mo hen base masidi khoi civil society mem lekai gi mi mem club mem organization mem jina law bud ngamak tra bane na masidi akan ba meyang khoi gi India government da ai thamjage makhoi na irai laina mase kanglu bani gi khana bane hana lawri bo bam to madu tuteli la bane masidi external aggression Manipur thugai ge na chang pani Manipur gi maru ina maitai hat ke na Churachandpur district tagi security force na khulai kaya fagat kre Churachandpur district ke manung chana laiba S Longphai amade Langsing Manbi area da security force na thiba humba gi thabak sathabada losinduna thamlamba khulai kaya fagat pangam kre hairi phagalaba khulai sing adude magazine yawa 9mm carbine machine gun ama
12 bore SBBL gun ani improvised mortar pumpi gun ani ga loinana kapa yariba maru tare fagatkhre hairi Chaning Panbidagi Puthokpa Product Launching Program ama Manipur Press Club ta pangthokre Launching Program aduga mari leinana MSNK Chaning Creation ge proprietor Nirmala Kaithel Lakpamna phongdokhibada Sana Lupa Leikonda Leiteng oina haptuna sijinariba mapalamdagi pusilakpa Mukta Pearl ge mahutta Chaning na mahut sinba yani khanduna hairiba ngasigi product asi puthok sapni haiki Yelhongaidagi hauna Lairon Tiron kayaga sagonaduna laklaba Chaning haina thengnaba Panbi asigi mapal mahiduna liklang oina yek salaicha khudingna sijinaduna laikhraba Chaning asigi maming laujaraga lamdam asida yelhongaidagi lairaklaba haipal laipal kayabu kanjaduna tungi mirolda khanganjaningbagi pandamda singlam singda pangthokliba MSNK Chaning Creation Khulai Thongam Laikai da Laiba Asina Lairang Saning Asige Saklon Yauna Lamdam Asige Nuja Oibi Kayagi Laiteng Polam Sem Sazaduna Amadi Mioibagi Haksangi Lainatina Kayabusu Fahanba Ngambagi Masal Yauraba Chaning Managi Chagi Pothok Puthok Miyamda Kanganbagi Pangthokpa Thauramni Haiki Thauram aduda Manipur and Handicraft Development Corporation Limited ke chairman su oriba Lamnai SG MLA KS Ibomcha Singh All Manipur Working Journalist Union Amjogi President Bijoy Kaksing Tabam RSATI SBI Amade Tagel Industrial State ke Director Y Deven Punsirol Lining and Hula Gate Junior Instructor Amasu oriba Salai Publication and Communication Impal ke Managing Director Ngariambam Singlen Mangang Amade MIDC ki chairman P Loken na athoiba mithunglen sing oina dais tapangke ai ping Nirmala Kaithel Lakpam ai se NK Chaning Creation gi proprietor ne ado Chaning se aina pi ngai dagi akoi mamana sa yum puraga sana oina kai na kai mama se silk coupons ki jewelry ko thoiba SH ki ta mana coupons ki product se sabda Chaning de khara sum hapa season abaduda ai ngode am pamaba ai ma se ki products eva ko se ki ko thokni ba phau ba hai ta adagi aina mana Chaning maram se khara hangjaraga sum khala ko matamda koi ki saida pearl kai adagi crystal beads kumba mapalam degi thoraga pusalaga sari mayam se chiji input se Chaning na sinba yani na khanjaraga adumaina sarga ko thoksagibani aduna mayamda aina sajariba pose lakina mayamda yengbiraga kaino tawbiyo haina mayam laizagi Jiribangi Boro Bekradagi Vidyanagar Multipurpose Sport Complex Indoor Hall da Lanjenarak liba sengi damakta Jiribanga yumthangnana leiriba Assam Kasar District ke Bakhan Lakhinagar amasung Denglege Pakhang Laisabi sengna khaigatnaduna ising hapnaba syntax sauna asa athak sing relief camp sing da leiriba inmate sing da khusinakre Mateng pangba lakpada saruk yakiba Wai thongamba maitei kauba naha amana haikibada Jiribangi Bekradagi Lanjenarakpa Ima Ibel Ahalaman Iche Ichel Singna Relief Camp Singda Wana Laiba Ubada Yamna Nungaitabana Maram Oiraga Kasagi Kun Ahumna Angamba Sel Khaigat Naduna Ngase Relief Camp Asida Laktuna Mateng Pangjabani Haina Phongdokhe ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯖꯤꯔꯤꯕꯥꯝ ꯈꯔ ꯃꯅꯨꯡ ꯐꯖꯅ ꯂꯩꯕ ꯀꯔꯤ ꯕꯦꯒ꯭ꯔꯥ ꯍꯥꯏꯕ ꯈꯨꯟꯗꯨꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯄ ꯏꯃꯥ ꯑꯗꯒꯤ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯑꯋꯥꯕꯗꯨ ꯎꯔꯒ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯩꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏꯗ ꯆꯥꯛꯄ ꯑꯃ ꯐꯥꯎꯋꯦꯕꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯀꯁꯥꯔ ꯁꯥꯏꯠꯇꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯈꯨꯟ ꯑꯍꯨꯝ ꯄꯨꯜꯂꯒ ꯉꯝꯕ ꯉꯝꯗꯕ ꯌꯥꯝꯗꯕ ꯃꯇꯦꯡ ꯈꯤꯇꯪ ꯑꯣꯏꯔꯒꯁꯨ ꯍꯥꯏꯅ ꯏꯃꯥꯁꯤꯡꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕ Manipur amadi Myanmar gi ngamkhai gi mafam amada apunba yawoloi singgi lanban amada ngak senbagi thaudang pangthoklingaida khangawdana nongthaktagi akhak arau tasilakpadagi ukruldagi second lieutenant Akam Ramachandra Elias Thoibana ngasi ayupung mangaga minute kunrom taba matamda laikidre haina aina thingkraba People Revolutionary Party of Kanglaipak Progressive ke Assistant Publicity Secretary L Ningsingbana thadorpa cherolamana khangalakli Thoiba Mikha Pona Hingadabagi Sarok Ning Tamba Lanpamda Thawai Thajagi Haiba Wakalonda Englishing Ani Shubna Nipan
November thada party da yaurktuna Englishing aniga shubna mapanda Red Army gi kuntra tarit suba batch da wasak lawduna party gi batch 2 batch 3 batch 4 da thamoi shengna thauna leina ing tapa thabakta chilau thidana thorang kaya lawbiramba nungsijaraba marupni Akham Ramachandra Elias Thoibana Laikidabada Party na Thamoi Songna Awaba Phongdokpaga loinana imung manunggi awabadasu party asina saruk yari haina serol asina makha tarakli Ima Lebak Manipur Kannar Gidamak Thawai Khuwakta Hablaga Honarakliba Arambai Tengolgi Luchingba Purel Koronganba Kumangi Matakta Tonganba Maral Siduna NIN Sarse Tangalakwa Yaningde Haiduna Ngase Thawal District Salong Famdal Ima Ibel Singna Wakat Mipam Phongkre Wakat Mipam Aduda Saruk Yakibi Mairapaibi Thingbai Jang Ngangbiton Leimana Phongdorakpada Lamdam Asida Leiriba State Force Singbo Kangkhathangumna Thamjillaga Ima Leibaki Damakta Thawai Khubakta Haplaga Tholakliba Icha Singbo Central Force Singna Ot Naiba Yaroi Isa Singi Matu Nama Sokpa Yaroi Haukiba Ing Kumjali Singani Kulhumdoigi Me Ahumdagi Lamdam Asida Tholakliba Achoba Irang Asida Manipur Kaiba Yaroi Haina Ima Leibaki Damakta Thawai Khubakta Haptuna Tumba Chaba Khangdana Ahing Nongthel Naidana Hotnariba Arambai Tengolgi Luching Purel Koronganba Kumangi Matakta NIN Thagalakliba Charset Yaningde Mahaki Matakta Thangalakliba Charset Khudakta Handokadabani Manipur Ima Leibaki Damakta Koronganbana Laukiba Thodang Ima Oibisingna Khangi Mahaki Matu Nama Sokpa Yaroi Karigumba NIA ge Charset Ase Handoktrabadi Samaramgi Mama Oibisingna Makal Kayagi Khongjang Sangsingani Loinana Mathau Tarabadi Thawai Fawa Kathokani Haiba Wafam Thamlaki Ngasigi Wakat Mipam Aduda Korongambagi Matakta NIN na Thangaleba Charset Yaningde Korongambagi Matakta NIN na Thangaleba Charset Khudakta Handokadabani Haiba Kholau Kaya Lauki Arambai Tiangongi Isa Lusing Pureng Korongambagi Matakta NIN na Siri Charset Ase Akoi Thamboi Sengna Yajaningde Magi Matakta Charset Amata Tauba Yaroi Athingba Amata Tiba Yaroi Mamang Chahida Haukiba Landuda Ihan Hana Landu da Thawai Thaki Bhai Bata Arambai Tiangongi Isa Singi Matamduda Moi Makuta Pulai Pai Ki Braiba Ngasi Isa Singbu Sumaina NIN na Atu Tawi Ada Tawi Aidana Maran Jat Pidana Ngasi Isa Korongambagi Matakta Chiriba Maran Singa Se Aikoi Tasena Yanjanenge Masi Hujik Manipur Chief Minister na Wakan Muna Khanbireraga Ligate L Club Project se Amade District Legal Services Authority Imphal West Anina Punna Sinduna Pritambara English School da Pokso Act JJ Act Basic Legal Child Rights Hariba topic asida yumpham oiraga Legal Awareness Campaign ama pangthokre Campaign asida Asam Tarun Kumari MJS Chief Judicial Magistrate Imphal West cum Secretary District Legal Services Authority Imphal West Additional SP Ratna Ngasepam IUCAW Imphal West LD Brahmachari Mayum Supriya Devi Vice President All Manipur Bar Association and Panel Advocate Masla Khwairapam Nilima Devi Principal Pritimbala English School Longjam Samson Board Committee Project Z na Mayai Tangbal Logduna Saruyaki Hairiba Project Z asina tongan ba Leba Khunai Miyamgi Wakalon Singbo Henna Kumang Saksinba Wakalon Ohenba Amade Mapung Phana Daita Lawang Ngamba Ohenaba Haiduna Hiram Khudingmakta Awareness Ohenaba Awareness Campaign Kaya Paikhatlakpagi Saruk Ama Oina Rule of Law Leiba Leibak Ama Oibana Lairiba Generation Amade Lakadaba Generation Singda Lairiba Law Sing Ase Khanganaba Pandamda Pitambara English School Gi Mahiroi Chanipan Rom na Saruk Yaduna Pangtokpani Loinana Hairiba Awareness Campaign Ase State Asida Lairiba Institution Singda Makata Nasu Sangshin Khigani Amadi Laikai Club Maira Paibi Singnasu Pangthok Ningla Lairabadi Project Zeda Pau Pawira Haiki Loinana Laibak Miyamna Apaba Kunai Ama Puraknaba Honabada Thaudang Lominase Haina Phongdoki
चांदल डिस्ट्रिक्ट के मनुंग चंबदा लेरिबा मोथा विलेज हाइबसे इंडिया अमदे बर्मा हाइना सेमखिद्रिंगैगी हौना कुकी जो मियामना खुंदा लेतादुना लेरकलाबा मफम अमनी हाइना डिपार्टमेंट ऑफ इंफॉर्मेशन एंड पब्लिसिटी हिल्स ट्राइबल काउंसिल मोरेना था असिगी तरा तरेता प्रेस स्टेटमेंट थोकिबा अदो युमफम याउदबा पुवारी खंगदबा वाफम अमनी हाइना थांगबोंग मिनौ टी मिनौ विलेज अथॉरिटी के माइकैदगी यामना कन्ना यानिंगदबा फोंदोरकले थांगबोंग विलेज सेपना खुयेक पीदुना थादोरकपा अमदा हाइरिबा मफम असे इंडो म्यांमार इंटरनेशनल बॉर्डर पिलर नंबर 73 के सरुक खरा मपुंग ओइना बॉर्डर पिलर 74, 75 अमदे 76 ना कोनबा मफम अमनी हाइरिबा मफम असे नागा ट्राइब के मनुंग चनबा अनाल कम्युनिटी ना निंगसिंगबा थोक्ट्रेबा मतमदगे लेरकलाबा थेंगबोंग मिनौ टे मिनौ हाइरिबा विलेज ने हाइरि हाइरिबा मफम असे मियोइबना खुंदा लेतादुना लेरकखिबा अदुदगी हौना नागा नतना अतोपा कनागुंबा फुरुप अमतगी मखादा लेखिद्रे हाइनसु खंगलकले हौकिबा चहीगी मे अहुमदगी हौरकिबा कुकी नार्को टेररिस्ट सिंगे लांदा लमदम असिबो ngak sennabagidamakta thawaina pontha pikraba arambai tengol unit 46 ke athauba khoirom romario maitege chahi pharakpagi ningsing thauram ngase konung pali lampakta unit asigi yamlaba thaumi amadi tongan tongan ba arambai tengol ge unit singdagi lakpa mioi sing club amadi maira paibi ima sing yauna pangthokre ngasi khoirom romario ge chahi ge kumon thauram asiga mari leinana konung pali lampakta mahaki ningsing khobam amasu arambai tengol ge chief korongamba khumanna maikum hangdoke thauram asiga mari leinana arambai tengol unit 46 ke commander thoksom rocky na phongdorakpada romario ge chahi kumon numit asida unit asige thaumi singna imalaiba kidama kathokpa oina ina khuyak piduna achetpa phirepsu longminakhe loinana kanglaipak asida leiriba ima sing amadi CSO organization sing हौजिक लमदम असेगे अरुबा फिबम अमदा लेबना अमता ओइना पुन्ना पुनसिनदुना लमदम असिबो कन्मिनसी हाइखे लोइनना ngasiगे थौरम असिबो यावा लाकपिखिबा क्लब ऑर्गेनाइजेशन मैरा पाइबी अमदि अरामबाई टेंगोल यूनिट सेंगबो इकाई खुमनाबा उले हाइना फोंदोके इमा लेबाकु काइबि यारोय हाइबगी वखलोंदा ngasidi एखोय सिरसु यारे हाइबगी इसिनाउसिं पुन्ना ngasidi इगी खुयक पिजबनी अदुना होय मणिपुरदा लेबिरिबा कोई कंगलेपाक लेबीरीबा इमा इबेन सिंह एकोई याम लूरबा तामफम ओइरे अदुना यारिमखै इमा इबेन सिंहजु पुनसिनबिरो लेरिबा ऑर्गेनाइजर सिंहजु पुनसिनबिदुना एकोई कंगलेपा आसिबु अमुक्तंग कलहौद्रबदी तुंगदा होरकदौरिबा जेनेरेशन की खलगा एकोई ngasi मित्तगी पी तादव ngamde aduna ni ngasi nacha singna awa kaya imungi oiriba प्रॉब्लम याम वो काउथोगा ngasi लेबाकी दमकता तौतब याते हाइदुना ngasi चंगजरलिबा लानफम से माइ पाक्तुदना कैदुंगैदा हल्लो हाइबसे थोक्सोम रोकिना वासक्तुना हाइरि याइ फरे मखा तारकपा असि मणिपुर के वांगमगे ई पाउ अमुक पिजरी निर्मला सीतारामना पार्लियामेंट सेशन ममांगदा प्री बजट मीटिंग कौदुना GST रेट हंथनबा खंगनख्रे इंडिया के फाइनेंस मिनिस्टर निर्मला सीतारामना ngarang marirak suba प्री बजट मीटिंग कौदुना लेबाक असेगे लौमी एसोसिएशन अमसुंग एग्रीकल्चर इकोनॉमिस्ट सिंगा लोइनना GST रेट हंथनबा अमसुंग पार्लियामेंट सेशन मनुंगदा इंडिया के एग्रीकल्चर सेक्टर के बजट करमना ड्राफ्ट तौगदगे हाइबसेगे मतंगदा खना नैनख्रे हाइरि
Pre budget meeting aduda saruk yakiba Longmi Association amasung Agriculture Economic sengna Finance Minister da climate change ki matangda ahongba purakpa ngamnaba budget asida miyang sanghanningi haike masida natana India ki agriculture growth asi GDP ki chada ama dasmik mari khaktamak oiribasi hena fagatpa pami haiba wafam kaya thamki meeting aduda Finance Minister amasung representative sing aduna agriculture sector amadi longmi singi yaifanaba agriculture ge input singdage goods and service tax GST rate hanthanaba khongthang laukhatlagani haina yanaba purakhi haujik lairiba GST rate ase law amasung chen hidak na singba chada taranipan amasung water pump singda chada taranithoi oire hairiba GST rate sing chawbana maram oiraga leibak asege longmi singna law unaba honabada sale sangbadage Chang Wangna Lakibani. Ngarangi meeting aduda Minister of State for Finance Pankaj Saudure, Finance Secretary TV Somanajan, Chief Economic Advisor B. Ananta, Secretary Department of Economic Amasung Agriculture Minister ge Senior Officer kaya saruk yake. Finance Minister Nirmala Sitaramna Parliament Session Mamangda June 18 hauna pre-budget meeting pangtoktuna lakibani. Ahan banumit June 18 da laibak asege makok thongba economist singa loinana ing kumja lesing ani kunmari kunmanga ki budget ki matangda khananai nakhe Finance Minister Nirmala Sitaramna present tawgadoriba Union Budget English ani kunmari asi tharaga mahangna khwaidagi sangna budget presentation piba minister oiragani Sitaramna hanage Finance Minister Morarji Desai gi record thugaiduna tarulak thangna na budget presentation piba minister shu oiragani Nirmala Sitaramna present tawgadoriba Union Budget English ani kunmari asina Modi 3.0 gi economic agenda ase karino haibadu miyamda ullagani hairi Karigumba Bangladesh amadi Myanmar gi ngamkhaida Myanmar junta natraga Myanmar junta gi mayokta lan hauriba Arakan Army na nongmai makhata na kapagi thagdok satharaklabadi khubi chektuna laigadaba Bangladesh government natte madugi chapchaba pakhumpi gani haina Bangladesh government na phongdokre Prime Minister Sheikh Hasina na luchingba government da Home Minister oiriba Asadu Jaman Khan na Myanmar junta amadi Arakan Army da laibak ani asige ngamkhai paringda khud thongnaba lepnaba khanganbaga loinana makhata na Bangladesh ke ngamkhai lana khud thoknabagi thogdok thoklabadi madugi chapchaba pakhumpi gani haiba Bangladesh government ki news agency ama oiriba Bangladesh Sangbad Sangsthana report tawraklikre Bangladesh ta sarkar pariba Awami League ki Secretary General Ovadul Qatar Kauba haukiba yumsa kaisha numita laibak asige national sovereignty da singna raklabadi khubi chituna laigadaba Bangladesh ke government natte madugi chapchaba pakhumpi gani haina phongdokhibasu laikhrabani hairi Lebanon gi kha thangba maikaida laiba tongan ba mafam singda Israel na chathakiba air strike da mioi ahum hatkre anina asok apun nangkre Lebanon gi kha thangba maikaida laiba khyam kauba khungang aduda Israeli warplane na missile taruk lom kapsinduna Hezbollah gi mioi ahum hatkre amasung mijam ani asok apun nanghan khibani hairi thagdok asida tongan ba mafam singda hatkraba Hezbollah gi member oiriba Lebanon border manakta laiba nongsuk thangbagi commander oiriba Abbas Ibrahim Hamza Hamada amasung Navati district ke Haumin khungangda laiba mahaki driver Hadi Juma yauna hatkhi hairi Muslim na majority oina tariba Central Asia da laiba Tajikistan na lamdam aduda nupi oibi singna hijab sijinabada athingba thamkhre hairi Tajikistan lengak na hijab o alien garment ni haina phongdokhibaga loinana fi asina modern world asida lairik laisu ningthina tamdabagi amasung khunaida hanthaba thakta laibagi khudam amani haina athingba thamkhibani Tajikistan ge
President Imomali Romanna hijab sijinnanaba bill adu ayaba piduna leibak asida matamgi matung inna ahongba purakwa mathau tai hairi masida natana Tajikistan idi haina khangnaba angangsingna Eid kumaida sel khaibagi chanabi adubusu athingba thamki khongthangsing asi Tajikistan da secular national identity ama semba ngambani hairi crore amaga dasmik taruk nipangi heroin number 4 ga konana mioi ani security force na fare hairi thajaba yaba pau ama phangbadagi haukiba sagol se numita Assam Rifles amade Mizoram police ke apunba security force na Mizoram ge Sampai district ke manung chanba jail bank dage crore amaga dasmik taruk nipan rongi oigadaba heroin number 4 ga konana mioi ani fare hairi heroin number 4 ga konana faraba mioi ani ado Aijol amade Saiha dagini haiba khangbangamle hairi heroin number 4 amadi mioi ani ado mari lainaba police station da sinaduna makataba aingi oiba thabak lokhatpa hokre hairi Jiribamdagi Assamgi Kasar da lanjenaduna changjapam lauduna lairiba Manipuri miyambu miyoiba ama oibagi mathau taba khudingmak mateng pangnanaba Assamgi Chief Minister Himanta Biswa Sarmana video conference ki khutangda Kasar Deputy Commissioner amadi SP da paktak pikre hairi Karigumba lagliba presidential election asida mahangna mai paglabadi United States da manglan amaga loinana mahi tamba laksariba mahiroi singi yaifaba oigani haina Donald Trump na phongdokre United States da mahi tamba loiraba first world country ge punsi mahingda hingiba amasung leibak asigi democracy da saruk yaningba afaba graduate kaya upai leitaduna maraibakta hanari adubu makoina hankraba makoi ge leibak aduda hai singba matung inna anau business amadi service sector kaya hangduna sel paiba mioi ama oiba ngambata natana khunai gi tanglaba misak ama oirakle asuk mamal laikraba graduate sing asida khudong saba pidabana United States ta mahi tamjarabasu leibak asina makoidagi kanaba lawasu ngamde amasung makoida ahenba khudong saba kaya pibasu ngamde maram asina US da graduate tawba ngamlaba mahiroi singna automatic green card pigani haina Donald Trump na wasakre Donald Trump na president oiringaida mapan lam dagi lakpa immigrant singbo criticize tawduna lakibani adubo mahakna lawrak leba khongthang asina karigumba mahakna president ge fam amok hanna pairaklabadi karamba immigrant policy sengwatlakadage haina miyamna miyang thamnari Aroibada maruoiba pau amuhana Jiribamda panduna lairamba LPG amade oil tanker seng yauna punna gari chaniga kun mapan convoy anida Jiribamdagi Imphalgi damak ngasi ayuk khongsankre National Highway anida seliba truck ama mai thakibagi thodok Senapati District Student Association na yaningdaba phongdokpaga loinana chenaba miyoi khudakta cherak pigadabani haina mari lainaba authority da taksinkhre Lamdam asida changsilakleba illegal immigrants senge achumba report kopsinduna thamnaba Assam Rifles na honare haina Rin Ram Maring organization na khangalakle amade Jiribam Borobeka subdivision ge manung chana laiba koki sengna yumai thadok pikraba khun sengda folks amade jire gi tongan ba lop senga punna chatuna yangsinkhre
ngasi gi oina mami tv na sandok saba manipuri paw loisinjare miyeng tabiri basingbu amuka na khurumjai